ngasisu channel asina pujarakli mayamda khudol tamjanabagidamagta ahum suba tangkak thangja mayamda khudol tamjari thoibi hikna kaptuna hairai thoishna aibu minushi laitana hadokpira matungsida ai hangjangse waloibidana minushi laitana khongnang asigi makhongda khongduna thambiriye thoishna mamitagi mapi taba khangaude nongshu ngangadabagi tawrami thoishna na hairai thoibi ai nangi warise tabada thamo yamna soe hayo ai kaidaw wabno hayo aina ngamikai nangi nating pangani asiba thawaiduna Thomas ki masada aina changba ngamdana ma sanana yumba jantra ama moy mamana sibibani medam su sibani thoishna nangna amukta lawthokpiyo ai moida laman amta khumjage ai thawai se shanti oinaba thoishna na thoibi ai nangi na teng soidana pangani ngasidi ai changlagi ko nongan dawre hairaga thoishna moine lairiba room lomda changda aga tungkhre nongalakpani thoishna di ahing chuppa tumdrabani na isi sikhai tummi nensina thoishna hogalone bel tare thoishna na mamit kado phagli hogalai aduga hairai chenen che 2000 ki 10 maronda thobi khangbra Nancy shwai lawi Nancy na kaino nangna du hangnidi ai masakti khangde do si school sida thori yalaga shirame habani thoishna na kai marangi oijano Nancy na ai di khangde ko sum takibagi wani hairaga makhoi gi mathau tongnakhre makhoi gi founder Thomas ki na mapa thoiba la ami lairik tawfamda thoishna bu kaurai thoishna nangi result aina loyeng leko exam performance yam phai sarna position gi asalai kan hona siko hairamaga chatkhre Nancy ga Roji ga na hairai thoishna nang aikoi founder na like tawi mamau oye ka khalija lo hairaga noi thoishna na as che talle noi shidi hairaga noi nungdangi matamni boarding satra khai like torami somda te nupa macha khara toilet lomda chatlami Rajesh na hairai ngarang tarapto sida piramo noi changamo ai simta cha hogige somen ga pari ga na nang thok tawro aikoi changlamage hairaga chatkhre Rajesh tarap maku khokpa kanna honaringai maningda fat launa shahum amaga loinana chatki Rajesh na shwai lawi adubu kaishu khanbidana hairai somen yare minai tarak ngaktang chaba sida aibo muktamna basarini yam thuna tholo pari di kaida thamlamino tamnarai nangbo hairaga taraptu charaga lei toilet manungda Bartin thadabagi makhol amu tarai Rajesh na somen nang choi shini ko ngasi yam thuna tholo hairaga thongdu phat launa hangdu I Rajesh yam kina ima hairaga wanthakre Sir Deva pari hoi manakta changlai aduga hairai pari Rajesh ti noibu exam kuidrabani ne amuk mana kaida hore pari na Sir Rajesh to toilet le hobone Sir Deva oh pare sana tombana hairai noi ahum natro ngasai chatkrido pari na amuk hairai ma tarap chaki ge lehauri ne somen na amu pari Rajesh to kuimalle amte yungsla hairaga makhoi toilet ta chatki somdana thoishna sak loidrasu chakhum lomda ising thaknaba lawba changlami mana lakpada Thomas di game sanaraga phammaga leibado ui thoishna na khali magi makutta jantra si haishibu hairaga yengi
ꯎꯔꯤꯗꯣ ꯃꯈꯨꯠ ꯑꯣꯏꯒꯤ ꯈꯨꯖꯦꯡꯗ ꯁꯅꯥꯅ ꯌꯣꯝꯕ ꯖꯟꯇ꯭ꯔ ꯑꯃ꯫ ꯊꯣꯏꯁꯅꯥꯅ ꯍꯔꯥꯎꯅ "ꯗꯥ ꯊꯣꯃꯥꯁ, ꯒꯦꯝ ꯁꯥꯟꯅꯩꯔꯣ?" ꯊꯣꯃꯥꯁꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ "ꯍꯣꯏ ꯁꯥꯟꯅꯩꯅꯦ, ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕ?" ꯊꯣꯏꯁꯅꯥꯅ ꯍꯥꯏꯔꯛꯏ꯫ "ꯊꯣꯏꯁꯅꯥ ꯍꯥꯏꯕꯅꯦ, ꯊꯣꯏꯁꯅꯥ." ꯊꯣꯃꯥꯁꯅ "ꯑꯣ, ꯊꯣꯏꯁꯅꯥ, ꯅꯪ ꯅꯁꯛ ꯌꯥꯝ ꯐꯖꯩꯀꯣ." ꯊꯣꯏꯁꯅꯥꯅ ꯍꯧꯖꯤꯜꯂꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ꯫ "ꯑꯁ, ꯗꯗꯥ ꯊꯣꯃꯥꯁ, ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯀꯅꯣ, ꯏꯀꯥꯏꯖꯩꯌꯦ" ꯍꯥꯏꯅ ꯃꯔꯩꯒ ꯀꯣꯜꯂꯒ ꯀꯦꯁꯤꯟꯅꯔꯒ "ꯗꯥ ꯊꯣꯃꯥꯁ, ꯅꯪ ꯒꯦꯝ ꯁꯥꯟꯅꯖꯔꯣ, ꯑꯩ ꯆꯠꯂꯒꯦ" ꯍꯥꯏꯔꯒ ꯅꯨꯡꯁꯤꯅ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯃꯤ꯫ ꯊꯣꯃꯥꯁꯅ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯥꯏꯅꯦ, ꯑꯩꯉꯣꯟꯗ ꯍꯧꯔꯒ ꯂꯩꯅꯥ ꯀꯦꯟꯒꯦꯗꯅꯤ." ꯊꯣꯏꯁꯅꯥ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯥꯔꯣꯝ ꯁꯥꯏꯠꯇ ꯂꯥꯡꯕ ꯃꯈꯣꯜ ꯇꯥꯏ꯫ ꯄꯥꯔꯤꯅ "ꯔꯥꯖꯦꯁ, ꯔꯥꯖꯦꯁ, ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥ? ꯔꯥꯖꯦꯁ, ꯈꯨꯝꯃꯣ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯁꯣꯃꯦꯟ, ꯏꯁꯤꯡ ꯈꯔ ꯄꯤꯔꯛꯑꯣ" ꯍꯥꯏꯔꯒ ꯈꯤꯛꯏ꯫ ꯁꯔ ꯗꯦꯕ, ꯁꯔ ꯄ꯭ꯔꯦꯝ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯗꯦꯕꯅ "ꯄꯥꯔꯤ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ?" "ꯔꯥꯖꯦꯁ, ꯔꯥꯖꯦꯁ" ꯀꯧꯏ, ꯑꯗꯨꯕꯨ ꯇꯥꯗ꯭ꯔꯦ꯫ ꯁꯔ ꯄ꯭ꯔꯦꯝꯅ "ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯤ" ꯍꯥꯏꯔꯒ ꯊꯥꯡꯕ ꯍꯧꯕꯗ ꯔꯥꯖꯦꯁ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯔꯥꯖꯦꯁꯅ ꯂꯥꯎꯔꯛꯏ, "ꯏꯃꯥ! ꯑꯩꯕꯨ ꯊꯥꯡꯒꯅꯣ, ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ, ꯑꯩꯕꯨ ꯀꯟꯕꯤꯌꯣ, ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ" ꯍꯥꯏꯔꯒ ꯀꯞꯄꯤ꯫ ꯗꯦꯕꯅ "ꯔꯥꯖꯦꯁ, ꯔꯥꯖꯦꯁ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯩꯈꯣꯏꯅꯦ, ꯒ꯭ꯌꯥꯟ ꯇꯥꯔꯕꯣ? ꯍꯥ, ꯑꯩꯈꯣꯏꯅꯦ, ꯒ꯭ꯌꯥꯟ ꯇꯥꯔꯕꯣ?" ꯔꯥꯖꯦꯁ ꯀꯧꯕ ꯉꯥꯡꯕ ꯑꯃꯠꯇ ꯈꯨꯝꯈꯤꯗ꯭ꯔꯦ, ꯅꯥꯇ꯭ꯔꯪ ꯑꯃꯗ ꯀꯤꯖꯩ ꯀꯤꯖꯩ ꯇꯧꯔꯒ ꯂꯩꯔꯦ꯫ ꯗꯦꯕꯒ ꯄ꯭ꯔꯦꯝꯒꯅ ꯍꯥꯏꯅꯩ, "ꯁꯤꯗꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯔꯔꯣꯏ, ꯃꯣꯏꯒꯤ ꯔꯨꯝꯗ ꯊꯝꯕꯤꯔꯨꯔꯣ" ꯍꯥꯏꯔꯒ ꯆꯪꯅꯈ꯭ꯔꯦ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯔꯨꯝꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯤꯁ ꯔꯥꯙꯥ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯟꯕ ꯂꯣꯏꯔꯒ "ꯑꯁ, ꯉꯁꯤꯗꯤ ꯋꯥꯔꯦꯗ, ꯄꯨꯡꯗꯨꯕꯨ ꯀꯌꯥ ꯇꯥꯔꯖꯥꯠꯅꯣ" ꯍꯥꯏꯔꯒ ꯘꯔꯤꯗ ꯌꯦꯡꯕꯗ 11:53 ꯆꯠꯂꯝꯃꯤ꯫ "ꯑꯁ, ꯌꯥꯝ ꯊꯦꯡꯂꯦꯅꯦ" ꯍꯥꯏꯔꯒ ꯂꯥꯛꯄꯗ ꯃꯅꯤꯡꯗ ꯁꯣꯔꯣ ꯁꯣꯔꯣ ꯏꯟꯅꯔꯛꯏ꯫ ꯃꯤꯁ ꯔꯥꯙꯥ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯄꯒ "ꯀꯅꯥꯅꯣ? ꯍꯥ, ꯊꯣꯃꯥꯁ, ꯅꯪꯀꯣ?" "ꯀꯅꯥꯅꯣ?" ꯍꯥꯏꯅ ꯌꯦꯡꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯤꯁ ꯔꯥꯙꯥꯅ ꯀꯩꯝꯇ ꯈꯟꯗꯕ ꯁꯥꯔꯒ ꯑꯃꯨꯛ ꯂꯥꯛꯏ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯔꯥꯙꯥꯒꯤ ꯂꯦꯡꯕꯥꯟꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯔꯥꯙꯥꯅ "ꯏꯃꯥ! ꯀꯅꯥꯅꯣ? ꯍꯥ?" ꯍꯥꯏꯔꯒ ꯃꯅꯤꯡꯗ ꯌꯦꯡꯗꯉꯩ ꯍꯣꯠꯇꯅ ꯆꯦꯟꯁꯤꯜꯂꯤ ꯃꯥꯒꯤ ꯀꯥꯗ꯫ ꯃꯥꯒꯤ ꯀꯥꯗ ꯂꯩꯃꯤꯟꯅꯕ ꯑꯉꯥꯡꯈꯩ ꯂꯣꯏꯅ ꯇꯨꯝꯅꯔꯝꯃꯤ꯫ ꯔꯥꯙꯥꯅ ꯈꯜꯂꯤ, "ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯁꯨꯃꯥꯏꯅ ꯅꯣꯡꯇ ꯇꯧꯗ꯭ꯔꯤ ꯑꯩꯕꯨ" ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯁꯤꯕ ꯖꯟꯇ꯭ꯔꯁꯨ ꯃꯥꯔꯒ ꯌꯦꯡꯉꯤ꯫ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯔꯥꯙꯥ ꯀꯤꯕꯅ ꯂꯣꯏꯔꯦ꯫ "ꯑꯩꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ" ꯍꯥꯏꯔꯒ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯃꯀꯣꯛꯇꯨ ꯂꯣꯠꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯅꯤ꯫ ꯊꯣꯏꯁꯅꯥ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯋꯥꯁꯔꯨꯝ ꯂꯣꯝꯗ ꯂꯥꯛꯏ꯫ ꯀ꯭ꯂꯥꯁ 10ꯒꯤ ꯅꯨꯄꯤꯈꯩ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯔꯣꯖꯤꯅ ꯍꯥꯏꯔꯛꯏ, "ꯔꯥꯖꯦꯁꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯃꯥꯗꯤ ꯐꯥꯒꯤ ꯖꯣꯀꯥꯏ ꯌꯥꯝ ꯇꯧꯖꯕꯅꯦ, ꯀꯃꯥꯏ ꯇꯧꯔꯒ ꯋꯥꯟꯊꯔꯤꯖꯥꯠꯅꯣ?" ꯅꯦꯟꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯥꯒꯤꯗꯣ ꯅꯝꯕꯔ 4 ꯀꯥꯞꯄꯤꯖꯥꯠꯂꯣ ꯋꯥꯟꯊꯩ ꯍꯥꯏꯗꯣ?" ꯀ꯭ꯂꯥꯁ 7ꯒꯤ ꯑꯉꯥꯡ ꯄ꯭ꯔꯤꯇꯤ ꯍꯣꯏ, ꯃꯦꯂꯣꯗꯤ ꯍꯣꯏꯅ ꯍꯥꯏꯔꯛꯏ, "ꯆꯦꯆꯦ, ꯗꯗꯥ ꯄꯥꯔꯤꯗ ꯍꯪꯉꯣ, ꯍꯣꯔꯦꯟ ꯀ꯭ꯂꯥꯁꯇ." ꯅꯦꯟꯁꯤꯅ "ꯆꯠꯂꯣꯍꯦ, ꯑꯉꯥꯡꯅ ꯏꯌꯥꯎ ꯍꯦꯛ ꯌꯥꯎꯔꯗꯅ." ꯃꯦꯂꯣꯗꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯆꯦꯁꯦ ꯉꯥꯎꯔꯕ ꯀꯩꯅꯣ" ꯍꯥꯏꯔꯒ ꯐꯦꯠ ꯂꯥꯎꯅ ꯂꯩꯊꯣꯛꯑꯒ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯅ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯊꯣꯏꯕꯤ, ꯅꯪꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ, ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦ ꯊꯣꯏꯕꯤ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤꯌꯦ" ꯍꯥꯏꯔꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯄꯨꯁꯄꯥ, ꯔꯥꯅꯤ, ꯁꯣꯅꯤꯌꯥ ꯃꯈꯣꯏ ꯂꯣꯏꯅ ꯍꯧꯅꯔꯒ ꯕꯣꯔꯗꯤꯡꯗ ꯆꯪꯂꯛꯑꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯤꯁ ꯆꯥꯎꯕꯤꯅ ꯄꯨꯔꯒ ꯆꯪꯂꯛꯏ꯫ "ꯊꯣꯏꯁꯅꯥ, ꯅꯣꯏ ꯐ꯭ꯔꯦꯟꯒꯩ ꯂꯥꯛꯑꯦ." ꯄꯨꯁꯄꯥꯅ "ꯌꯥ, ꯑꯩꯈꯣꯏ ꯆꯪꯂꯛꯑꯦ." ꯊꯣꯏꯁꯅꯥꯅ "ꯑꯌꯥ, ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯅꯣꯏ ꯆꯪꯂꯛꯄꯁꯦ" ꯍꯥꯏꯔꯒ ꯀꯣꯜꯂꯒ ꯐꯟ ꯐꯟ ꯆꯣꯡꯉꯤ꯫ ꯔꯥꯅꯤꯅ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯄꯨꯔꯥ ꯗꯤꯖꯥꯏꯟ ꯑꯃꯅꯤ ꯁꯤꯕꯣ, ꯌꯥꯝ ꯏꯪ ꯇꯧꯈꯤꯗꯥꯏꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ, ꯅꯋꯥꯒ ꯀꯣꯏꯔꯕꯣ, ꯌꯥꯝ ꯈꯠꯂꯝꯃꯦꯃꯦ" ꯍꯥꯏꯔꯒ ꯃꯈꯣꯏ ꯂꯣꯏꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯊꯣꯏꯁꯅꯥꯅ "ꯅꯣꯏ ꯀꯅꯥꯒꯤ ꯂꯤꯞꯁꯇꯤꯛ ꯄꯥꯎꯗꯔ ꯌꯥꯎꯔꯛꯀꯦ, ꯑꯝꯇ ꯄꯤꯔꯛꯑꯣ." ꯄꯨꯁꯄꯥꯅ ꯍꯥꯏꯔꯛꯏ,
ꯅꯪꯕꯨ ꯀꯦꯕꯒ ꯍꯩꯕ꯭ꯔꯣ? ꯍꯥ? ꯊꯣꯏꯁꯅꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯝꯃꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯁꯤ ꯂꯩꯕꯗꯒꯤ꯫ ꯊꯣꯏꯁꯅꯥ ꯃꯤꯡꯁꯦꯟ ꯌꯦꯡꯉꯤ, ꯃꯆꯤꯟꯗꯨꯗ ꯂꯤꯞꯁꯇꯤꯛꯀ ꯁꯪꯉꯤ, ꯄꯥꯎꯗꯔꯒꯁꯨ ꯊꯥꯔꯤ, ꯑꯗꯨꯒ ꯏꯁꯤꯡ ꯕꯇꯜ ꯑꯃ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯔꯥꯖꯦꯁ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯤꯕꯒ ꯍꯟꯗ꯭ꯔꯤ, ꯑꯗꯨꯕꯨ ꯈꯔꯗꯤ ꯐꯔꯦ꯫ ꯄꯥꯔꯤꯅ ꯍꯪꯉꯤ, ꯔꯥꯖꯦꯁ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯪ ꯀꯃꯥꯏ ꯇꯧꯔꯒ ꯋꯥꯟꯊꯩꯅꯣ? ꯇꯂꯞꯅ ꯅꯀꯣꯛ ꯉꯥꯎꯔꯤꯔꯣ? ꯔꯥꯖꯦꯁ ꯑꯗꯨ ꯍꯥꯏꯔꯨꯕꯗꯒꯤ ꯃꯁꯥꯒꯗꯣ ꯊꯛ ꯊꯛ ꯅꯤꯛꯑꯒ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠꯇ ꯅꯨꯄꯤ ꯑꯃ ꯃꯃꯥꯏꯗꯣ ꯏꯒꯤ ꯏ ꯉꯥꯛꯇ ꯑꯩꯕꯨ ꯈꯧꯔꯤ ꯃꯦꯠꯀꯦ ꯇꯧꯔꯛꯏꯅꯦ, ꯑꯩ ꯌꯥꯝ ꯀꯤꯌꯦ꯫ ꯄꯥꯔꯤꯅ, ꯍꯦ ꯌꯥꯔꯦ ꯅꯪꯒꯤ ꯚꯥꯞꯅ ꯑꯣꯏꯔꯝꯅꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯌꯦꯡꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯇꯞꯇꯥꯉꯩ ꯀꯦꯔꯒ ꯊꯣꯃꯥꯁꯀꯤ ꯀꯥꯔꯣꯝꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ꯫ ꯊꯣꯃꯥꯁ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯏ, ꯑꯗꯨꯒ ꯀꯧꯔꯛꯏ, ꯊꯣꯏꯁꯅꯥ ꯏꯁꯤꯡ ꯂꯧꯕ ꯂꯥꯛꯏꯔꯣ? ꯊꯣꯏꯁꯅꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯍꯣꯏ ꯗꯥ ꯊꯣꯃꯥꯁ꯫ ꯊꯣꯃꯥꯁ ꯃꯃꯤꯠꯀ ꯀꯨꯞꯇ꯭ꯔꯦ꯫ ꯋꯥꯎ ꯊꯣꯏꯁꯅꯥ ꯑꯩ ꯉꯥꯎꯏꯀꯣ, ꯑꯗꯣ ꯗꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯊꯣꯏꯁꯅꯥꯅ ꯑꯃꯠꯇ ꯅꯠꯇꯤꯌꯦ ꯃꯌꯥꯝ ꯍꯥꯏꯌꯣ꯫ ꯊꯣꯃꯥꯁꯅ ꯍꯥꯏꯔꯛꯏ, ꯏꯕꯥꯅꯤ ꯀꯣꯏꯅꯔꯁꯦ, ꯑꯩ ꯅꯪ ꯌꯥꯝ ꯄꯥꯝꯃꯤ꯫ ꯊꯣꯏꯁꯅꯥꯅ ꯍꯣꯏ ꯍꯥꯏꯔꯝꯃꯒ ꯆꯦꯟꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯆꯥꯛ ꯆꯥꯕꯒꯤ ꯕꯦꯜ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯥꯔꯣꯝ ꯁꯥꯏꯠꯀꯤ ꯅꯨꯄꯥ ꯃꯆꯥꯈꯩꯁꯨ ꯆꯥꯛ ꯂꯧꯕ ꯂꯥꯛꯑꯝꯃꯤ, ꯅꯨꯄꯤꯔꯣꯝꯁꯨ ꯆꯥꯛ ꯂꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯁꯣꯃꯦꯟꯅ ꯄꯨꯁꯄꯥ ꯎꯕꯗ, ꯑꯩꯌꯥ ꯄꯨꯁꯄꯥ ꯅꯪ ꯕꯣꯔꯗꯤꯡ ꯆꯪꯂꯛꯑꯕꯣ? ꯄꯨꯁꯄꯥꯅ ꯍꯣꯏ ꯗꯥ ꯁꯣꯃꯦꯟ꯫ ꯁꯣꯃꯦꯟ ꯑꯃꯨꯛ, ꯄꯨꯁꯄꯥ ꯅꯪꯅ ꯁ꯭ꯀꯨꯜꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯕꯣꯔꯗꯤꯡ ꯌꯧꯐꯥꯎ ꯑꯩ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯍꯦ꯫ ꯃꯆꯤꯟꯗ ꯍꯥꯏꯗꯣꯛꯏ꯫ ꯄꯨꯁꯄꯥꯅ ꯀꯩꯕ? ꯍꯥ? ꯀꯩꯕ ꯑꯃꯨꯛ ꯍꯥꯏꯔꯣ꯫ ꯁꯣꯃꯦꯟꯅ ꯀꯩꯁꯨ ꯍꯥꯏꯗꯦ ꯍꯥꯏꯔꯒ ꯆꯥꯛꯇꯨ ꯄꯨꯔꯒ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ꯫ ꯄꯨꯁꯄꯥꯅ ꯃꯁꯛꯁꯤꯒ ꯏꯊꯤꯌꯦ ꯏꯊꯤꯈꯩ, ꯃꯤꯒꯁꯨ ꯂꯛꯅꯔꯤꯌꯦ ꯍꯥꯏꯔꯒ ꯔꯥꯅꯤ ꯀꯧꯔꯛꯏ, ꯔꯥꯅꯤ ꯊꯣꯏꯁꯅꯥꯗꯣ ꯉꯥꯎꯔꯒ ꯆꯠꯈ꯭ꯔꯕꯣ? ꯇꯞꯇꯥꯏ ꯀꯦꯔꯒ ꯆꯠꯈꯤꯗꯨꯕꯣ? ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯗꯨꯅ ꯀ꯭ꯂꯥꯁ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯁ꯭ꯀꯨꯜ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯠꯅꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ, ꯊꯣꯏꯁꯅꯥ ꯑꯩꯅ ꯉꯔꯥꯡ ꯄꯤꯈꯤꯕ ꯆꯦꯗꯣ ꯄꯥꯔꯕꯣ? ꯊꯣꯏꯁꯅꯥꯅ, ꯍꯩꯃꯥ ꯀꯥꯎꯏꯅꯦ, ꯍꯣꯔꯦꯟ ꯄꯥꯔꯒꯦ꯫ ꯔꯥꯅꯤꯅ ꯑꯃꯨꯛ, ꯁꯦꯁ ꯌꯥꯗꯦꯀꯣ, ꯆꯦꯒ ꯌꯥꯝ ꯄꯤꯅꯩꯀꯣ꯫ ꯁꯣꯝꯗ ꯔꯦꯁꯃꯥ ꯁꯥꯎꯕꯅ ꯃꯅꯥ パイꯕ ꯌꯥꯗ꯭ꯔꯦ꯫ ꯔꯦꯁꯃꯥꯅ, ꯄꯥꯏꯈꯣꯝꯕ ꯅꯪꯅ ꯊꯣꯏꯁꯅꯥꯗ ꯀꯩ ꯆꯦ ꯄꯤꯔꯤꯅꯣ? ꯍꯥ? ꯅꯪꯅ ꯊꯣꯏꯁꯅꯥꯒ ꯇꯤꯟꯅꯕꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ꯫ ꯄꯥꯏꯈꯣꯝꯕ ꯉꯛꯅ, ꯀꯔꯤꯒꯤ? ꯔꯦꯁꯃꯥꯅ, ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯤꯗꯤ, ꯅꯪ ꯈꯪꯗ꯭ꯔꯣ ꯍꯥ? ꯀ꯭ꯂꯥꯁꯇꯨꯗ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯗꯨ ꯃꯃꯤꯠꯀꯗꯣ ꯆꯞ ꯆꯞ ꯌꯨꯡꯈꯠꯈꯩ ꯌꯦꯡꯉꯤ꯫ ꯁꯨꯅꯤꯜꯅ, ꯋꯥꯍ ꯄꯥꯏꯈꯣꯝꯕꯁꯤꯗꯤ ꯗꯥꯏꯔꯦꯛ ꯑꯦꯝꯕꯨꯁ ꯇꯧꯔꯦ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯊꯣꯏꯁꯅꯥꯅ ꯔꯦꯁꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ, ꯚꯥꯏ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯣ, ꯅꯪꯅ ꯄꯥꯏꯈꯣꯝꯕ ꯄꯥꯝꯖꯕꯗꯣ ꯑꯗꯨꯝ ꯅꯨꯡꯁꯤꯅꯧꯋꯣ, ꯑꯩꯒ ꯄꯥꯏꯈꯣꯝꯕꯒꯗꯤ ꯖꯁ ꯐ꯭ꯔꯦꯟdsꯅꯦ꯫ ꯔꯦꯁꯃꯥꯗꯤ ꯏꯀꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯞꯂꯤꯅ, ꯔꯦꯁꯃꯥ ꯊꯣꯏꯁꯅꯥꯁꯦ ꯅꯨꯄꯥ ꯍꯧꯖꯤꯟꯕ ꯌꯥꯝ ꯀꯟꯕꯅꯤ, ꯊꯥꯖꯔꯨꯅꯨ, ꯑꯁꯨꯃꯥꯏ ꯇꯧꯁꯟꯅꯔꯒ ꯀꯣꯏꯅꯈꯤꯗꯣꯏꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯖꯟꯕꯤ꯫ ꯀ꯭ꯂꯥꯁ ꯃꯊꯪ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯊꯣꯏꯁꯅꯥꯅ ꯊꯣꯃꯥꯁꯇ ꯆꯦ ꯑꯃ ꯂꯪꯖꯜꯂꯝꯃꯤ꯫ ꯊꯣꯃꯥꯁꯅ ꯄꯥꯔꯒ ꯌꯦꯡꯉꯤ꯫ ꯆꯦꯖꯦꯠ ꯑꯗꯨꯒꯤ ꯃꯔꯣꯜꯅ, ꯗꯥ ꯊꯣꯃꯥꯁ ꯍꯣꯔꯦꯟ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯏꯕꯥꯅꯤ ꯑꯝꯇ ꯎꯅꯁꯦ꯫ ꯊꯣꯃꯥꯁ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯩꯕꯨ ꯍꯥꯟꯅꯗꯒꯤ ꯄꯥꯝꯃꯒ ꯂꯩꯔꯝꯃꯤ ꯖꯥꯠꯅꯤꯅꯦ꯫ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯪꯒꯤꯠ ꯄꯤꯔꯛꯏ ꯊꯣꯃꯥꯁꯅ꯫ ꯊꯣꯏꯁꯅꯥ ꯁꯣꯝꯒꯤ ꯃꯤ ꯂꯩꯅꯗꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯑꯒ ꯊꯣꯏꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯊꯣꯏꯁꯅꯥꯅ, ꯊꯣꯏꯕꯤ ꯐꯠ ꯂꯥꯎꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯊꯣꯏꯕꯤꯅ, ꯀꯤꯒꯅꯣ, ꯑꯩ ꯏꯆꯝ ꯆꯝꯕ ꯊꯣꯏꯕꯤꯅꯦ꯫ ꯊꯣꯏꯁꯅꯥꯅ, ꯑꯩ ꯊꯣꯃꯥꯁꯄꯨ ꯎꯅꯁꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ, ꯍꯣꯔꯦꯟ ꯄꯨꯡ 10ꯗ ꯅꯪ ꯑꯩꯕꯨ ꯁꯦꯟꯅꯕꯤꯌꯨꯀꯣ, ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯖꯟꯇ꯭ꯔꯗꯣ ꯑꯩ ꯍꯣꯔꯦꯟ ꯀꯥꯇꯤꯁꯤꯅ ꯊꯗꯠꯂꯒꯦ꯫ ꯊꯣꯏꯕꯤꯅ, ꯑꯩ ꯅꯪꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯌꯦ ꯊꯣꯏꯁꯅꯥ, ꯑꯩ ꯅꯪꯕꯨ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯇꯥꯍꯜꯂꯣꯏꯌꯦ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄꯨꯁꯄꯥꯅ, ꯊꯣꯏꯁꯅꯥ ꯅꯪ ꯉꯥꯎꯔꯕꯣ? ꯀꯥꯗꯨꯗ ꯃꯨꯔꯨꯝ ꯅꯊꯟꯇ ꯇꯧꯔꯤꯗꯨꯕꯣ ꯍꯥ? ꯊꯣꯏꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯄꯨꯁꯄꯥꯕꯨ ꯀꯧꯔꯛꯏ꯫ ꯄꯨꯁꯄꯥ ꯀꯩꯗꯧꯔꯒꯦ?
ꯍꯥ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯒ ꯒ꯭ꯌꯥꯟ ꯃꯥꯡꯁꯤꯟꯅꯩ꯫ ꯄꯨꯁꯄꯥꯅ ꯋꯥꯈꯜꯗ ꯊꯣꯏꯁꯅꯥꯁꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯃꯈꯥꯗ ꯂꯥꯏꯔꯤꯛ ꯇꯧꯔꯨꯔꯁꯦ꯫